EURASIAN CURLEW NATTRAGA common CURLEW HAINA KHANGNABA Malem Atangba Uchek Makhal ama Manipur Da Chaktaba Thengnare Uchek ase Imphal West District ki maru oiba wetland ama oiriba lamfel pat da chaktaramba thengnabadagi Wildlife Explorers Manipur gi member Irom Lawrence na hanbo inu Uchek ase gi photo namlakhibane Uchek Makhal ase kumjali sing aniga amada Kaibul Lamjau National Park ki mafam kharada ahanba oina uba fangkhibane Masigi matungda tha asigi ahumgi nungthil pung mari rom taba adwaida Manipur da anirak suba oina ubaga loinana Lawrence na Uchek asigi photo namlakhibane Hiram asigi matangda Wildlife Explorers Manipur gi Secretary Ilangwam Premjit hai Uchek Makhal ase International Union for Conservation of Nature IUCN gi matung in nahana dige masing hantaraklaba near threaten kanglukta leirabu Uchek ni Malem gi Atangba Uchek Makhal kaya chaktaba na maram oiraga lamfel pat ase Manipur gi da natna Malem gi maru oiba wetland ama oirakle maram aduna wetland ase important bird area oina sakhangnaba mari leinaba singna mining changba mathok tai haina mangna phongdorakle